ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ ꯏꯁꯥꯗ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯈꯔ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯉꯣꯟꯗ ꯁꯥꯗꯣꯡꯉꯤꯕ ꯏꯁꯣꯔ ꯑꯁꯤ ꯁꯥꯐꯣꯡꯂꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯎ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯑꯩꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩ ꯄꯤꯛꯂꯤ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯏꯁꯥꯗ ꯁꯥꯗꯣꯡꯉꯤꯕ ꯏꯁꯣꯔ ꯑꯁꯤ ꯅꯝꯊꯗꯨꯅ ꯃꯇꯝ ꯈꯔ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯍꯤ 19ꯃꯨꯛ ꯁꯨꯔꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯁꯥꯗꯣꯡꯉꯛꯈꯤꯕ ꯏꯁꯣꯔ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯁꯥꯗ ꯁꯥꯐꯣꯡꯂꯛꯄꯗꯤ ꯑꯣꯏꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯀꯜꯂꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯆꯧ ꯃꯌꯥ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯆꯧ ꯑꯁꯤꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯃ ꯁꯥꯠꯄ ꯎꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯑꯗꯨ ꯑꯩꯅ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯀꯨꯝꯊꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯁꯤꯗꯨꯅ ꯇꯥꯎꯈꯠꯂꯛꯄ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯑꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪꯗꯁꯨ ꯍꯦꯛꯇ ꯊꯣꯛꯀꯟꯕꯅꯤ꯫ ꯀꯔꯤ ꯇꯧꯗꯣꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔ ꯑꯗꯨꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯃꯪꯂꯥꯟꯗ ꯑꯀꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯍꯟꯕꯤꯔꯤꯕꯁꯤ ꯀꯔꯤ ꯑꯐꯠꯇꯕ ꯈꯨꯗꯝ ꯆꯥꯡꯌꯦꯡꯅꯣ? ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯌꯥꯎꯕꯤꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯆꯧꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯨꯞꯈꯤꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯊꯤꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯥꯂꯦꯝ ꯀꯧꯕ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯗ, ꯃꯥꯂꯦꯝ, ꯅꯪ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯣ ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯈꯤ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯊꯧꯕꯥ, ꯅꯪ ꯉꯥꯎꯔꯕꯣ? ꯅꯪꯅ ꯍꯧꯖꯤꯛ ꯄꯟꯈꯤꯕ ꯃꯥꯂꯦꯝꯗꯣ ꯃꯥꯅꯤ, ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯈꯤꯕꯗꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯤꯅꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯍꯦꯔꯥ ꯑꯍꯟ, ꯅꯪꯁꯨꯕ ꯃꯇꯥꯡ ꯑꯁꯤꯗ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ, ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩ ꯏꯅꯦ ꯃꯦꯃꯗ ꯍꯪꯈꯤ, ꯏꯅꯦ, ꯑꯉꯥꯡ ꯑꯁꯤ ꯀꯅꯥ ꯑꯣꯏꯗꯣꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯅꯦ ꯑꯃꯗ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯊꯧꯕꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯂꯦꯝꯅꯤꯅꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯃꯥꯂꯦꯝꯗꯤ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯂꯦꯝ ꯑꯣꯏꯗꯣꯔꯤꯕꯅꯣ? ꯑꯩ ꯌꯨꯝꯗ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯄꯨꯈꯠꯂꯛꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯂꯦꯝ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯥ ꯊꯧꯕꯥ, ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯆꯧ ꯃꯌꯥꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯐꯝꯁꯤꯗ ꯂꯩꯔꯦ꯫ ꯗꯥ ꯊꯧꯕꯥ, ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯩꯕꯨ ꯊꯋꯥꯏꯃꯤ ꯑꯃꯨꯛꯇ ꯀꯧꯈꯠꯄꯤꯌꯨ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯗꯥ ꯊꯧꯕꯥ, ꯄꯨꯈ꯭ꯔꯤꯆꯧ ꯃꯌꯥꯁꯤꯗ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯑꯃ ꯂꯩ, ꯃꯗꯨ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯏꯁꯣꯔ ꯑꯗꯨꯕꯨ ꯄꯨꯊꯣꯛꯎ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯆꯧ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯂꯧꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯗꯣꯡꯉꯤꯕ ꯏꯁꯣꯔ ꯑꯁꯤꯒꯤ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯩꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯩꯉꯣꯟꯗ ꯁꯥꯗꯣꯡꯉꯤꯕ ꯏꯁꯣꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯊꯧꯅꯤꯖꯔꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯅ ꯂꯥꯛꯇꯨꯅ ꯅꯆꯥꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯁꯤ ꯅꯆꯥꯗ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯅꯆꯥꯗꯤ ꯑꯁꯤꯕ ꯊꯋꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯖꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯉꯛ ꯉꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯣꯝꯗꯒꯤ
sarikki makhon taribasibu aibu haugattuna yengmusira natraga makhol asi tadanaba ai tumthahobana pharadra ai tumthahorage asumna ai ahingduma kina tumtharami adubu nong hek nganbaga ai iru maithajaba loiraga aige laisangda iswargi seba tawba changami maduda laisang maya adai waida isingda kumuraga kakhalakpagi khongun mami khara arami madudagi aisu imada ima laisang maya saida imanang isingu masol uraga karambra haiduna hangami maduda imana engonda sumna khumaki ibungo imadi ngasigi ising kumubasu leite laisang maya dasu aide la amdri khumaki madudagi aisu ngehak isade ingakngakna achotpa khungun mami adu phi ma tawduna teitho ami adubu angakpa mataw amada aige laisang mayada phingau ngakta setpi masa pumba isingna zotlabi nupi ama aingonda munna yengduna leirami matam maduda aisu isada kiman khiduna imagi manakta chenselami maduda imana aingonda sumna hangaki ibungo kaidawrage nangbo nasada ipa pakhatna chele ibadubo haiduna maduda aisu imada ima ayamna kire handak marang aingonda asiba thawai kharana queen inaduna leire aige laisang mayadasu phingau setpi nupi ama aingonda munna yengduna leirami aduga ima akhoigi lekaigi pukri ase misu yamna lokhigadaba mali ima ai yamna kire haiduna imada ina hairami maduda imana aingonda sumna haibiraki ibungo nang madugi damakta karisu khalanu nangi nasada iswara masu sadongi bani nangde laimit ubasu ngami maduna oirambasu yai ichagi hakchangda sadongi ba iswara du amuk saphonglakpagi matam lakpasu oiramba yai ima leirisidi nang kirunu haibiraki asumna matam khara haukraba matung kumgi nong laktuna hana mi leitaba yarukpadagi ising sitokhraba pukri adu naungna ising amuk yawba hauraki handakte pukri mayai aduda angangba masugi thamban ningthijana satpa haurami matam maduda lakaigi ahal laman singna pukri mayaida tharo thamban satpase lai legali mi lawi haiduna pukri aduda sakali iba tharo thamban sing adu phuktalami adubu matam khara leiraga naungna amuk mayon hekta thingkalaki madudagi lekaigi miyoi singna asumna hainarami asuk yamna sasaningaba tharo thambal asi phuktatpiba hongnade hawan birasi haiduna tharo thamban sing adu lekaigi pukri aduda adumak hawalami matam khara leiragadi lekaigi pukri adu isingna niknik launa sonduna yengbada asuki matik ningthijarami asumna matam khara leiraga nongma khoi lekaigi ine ama pukri dai sing sokpa lakpada aiga thengnarami maduda aina ine ising sokpa chatliro haiduna ine aduda hangami adubu ine adudi karimata khumamkhidi masada tumina ungduna pukri romda chatki ngehak leiraga ine adugi matungda mamangda ina thengnakhibi phingau setpi nupi adu inaduna chatki madudagi aina ine adubu tanaduna asumna hairami ine nang pukri asida ngasigi oina ising chokpa chatpikhranu yumda hanbiro ine hairami adubu ine aduna aingonda munna yengaktuna yamna sauna asumna hairaki nangi nathau kari lei nang mafam sidagi yamna thuna chatkro lekaigi mi tanaba laujringai haiduna matam maduda aisu ine aduda haijaba yaba haijarami pukri aduda kumthabikhinu haiduna adubu aigi wa adu ine aduna tabikiti madudagi aisu mafam adudagi yum tamna selaki aduga imada ima akhoi lekaigi ine latado pukri da ising sokpa chatki magi matungda su phingau setpi nupi amana inaduna chatki ima amukta khaminarusi inedo pukri da kumthakhrabadi thawai soidana mangani haiduna imada ina hairami ima su aigi mataw aduda asumna khumaki karino ibungo nangna hairibadubo asengbarane lao lao imaga salaga yengusi haiduna imaga aiga pukri mapanda laki adubu ine adudi ising so uraga karisu tawdana pukri dagi kakhalaki matam maduda imana ingonda yamna saungna chairaki karino nangna ngasi tawribasibo yengu nani asidi karisu tawdana lage ibungo nangi ngasigi mataw asi mathangdadi tawgan lekaigi miyoi singna khangkhrabadi nang phajana hainabiro lao yumda sangasi haiduna imaga iga yumda halaki aisu ngasigi mataw sing aduda isada matam pumbada lekaigi pukri asida kanagumba miyoi amadi soidana laukhini haiduna
ꯈꯟꯗꯨꯅꯇ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, "ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯄꯨꯈ꯭ꯔꯤꯗ ꯃꯤ ꯂꯨꯞꯈ꯭ꯔꯦ ꯂꯨꯞꯈ꯭ꯔꯦ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ?" "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ, ꯏꯃꯥ ꯌꯦꯡꯉꯨꯒꯦ" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯂꯇꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯗꯨꯅ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ "ꯍꯣꯏ ꯍꯣꯏ ꯐꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ" ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯈꯪꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯉꯁꯥꯏ ꯏꯅꯦ ꯂꯇꯥꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯏꯟꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯈꯪꯕ ꯉꯝꯕꯅꯤ ꯏꯅꯦꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯣꯔꯦ" ꯍꯥꯏꯗꯨꯅ꯫ "ꯏꯃꯥ, ꯑꯩꯒꯤ ꯃꯤꯠꯇ ꯅꯈꯣꯏ ꯃꯌꯥꯝꯅ ꯎꯕ ꯉꯝꯗꯕ ꯈꯔ ꯑꯩꯒꯤ ꯃꯤꯠꯇ ꯎꯏ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯨꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯃꯥꯁꯨ ꯌꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯅ ꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯥꯏꯕꯤꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯒꯤ ꯍꯛꯆꯥꯡꯗ ꯁꯥꯗꯣꯡꯉꯤꯕ ꯏꯁꯣꯔ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ꯫ ꯌꯦꯡꯉꯨ, ꯏꯆꯥꯒꯤ ꯍꯛꯆꯥꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯄꯨꯝꯕ ꯏꯃꯥꯅ ꯉꯁꯤꯗꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯀꯣꯛꯍꯟꯕꯤꯈꯤ꯫ ꯏꯆꯥꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯥꯏꯃꯤꯠ ꯃꯄꯨꯡ ꯐꯥꯅ ꯎꯕ ꯉꯝꯗꯨꯅ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯏꯕꯨꯙꯧ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯑꯁꯨꯝꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯗꯣꯡꯉꯛꯏꯕ ꯏꯁꯣꯔ ꯑꯁꯤꯕꯨ ꯁꯥꯐꯣꯡꯍꯜꯂꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯤ ꯂꯧꯔꯤꯕꯁꯤꯁꯨ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯇꯥꯏꯗ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯑꯃ ꯄꯨꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯨꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯤ ꯂꯧꯕ ꯊꯤꯡꯉꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤ ꯇꯠꯇꯅ ꯂꯧꯕꯗꯨ ꯐꯔꯝꯃꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫